Kuki Kangbu na buffer zone Lansillaga Kanto Sabalda Changsinnaba Hotnarakpada security force TANKHAIKHRE Mitay sing buffer zone Lansillaga Kuki Gilamda Changlakpa Yaroi haiduna rally chatkiba Kuki singna ngasi leimakhongdagi buffer zone Lansillaga Mitay singi khul Kanto Sabalda Changsinnaba rally amaga loinana thorang tarure Naga group singna National Highway number 2 da Kuki gi mayokta economic blockade chathababu yaningtaba phongdoktuna leimakhongdagi masing yamlaba Kuki sing rally amaga loinana Imphal West District ki Kanto Sabal khulda Changsinnaba Hotnarakibani adubu security force matam chana thingduna khana chainaba thoklongdabadagi kalhoba ngamhore Kuki sing maitai gi khul tamna lakani haibigi pau tadarakpadagi mitai amadi naga gi masing yamlaba baira paibi sing lambida thokuna buffer zone thuwairakpa Kuki sing thinginaba thorang tawduna laiki adumoinamak 57 Mountain Division ki Army personnel singna amadi temporary security outpost deploy toba Manipur police personnel sing changsinduna Kuki gi rally adu thugaiki Mamangda su Kuki singa sapar mainagi gamgi faidagi Kangla Tombi namdai longtamna rally amada lakuna economic blockade thugainaba thorang tawki adubu security force TANKHAIKHRE bagi thodok su leikrabani